Ngarang nungthil Kiyam Siphai Heibong Leirak mapagi Thoubal Turel Da Angang ama Lupkhiba thiba khangdana leirakkhiba do Ngasi Ayuk Angang adugi Thawai Yaodraba Hakchang Oina phangba ngamkhre leirakkhiba Angang adudi Thoubal Kiyam Siphai Heibong Leikai Laistram Wangthoi Maitei Chahi Mapan Apokpa El Kintan Kawi Thaudok Thofam dagi Preshna Phangba Pauman Hai Ngarang nungthil pung ahum rom tarakpa duaida Laistram Wangthoi asi mamanaba ahum galoinana Leikai aduda leiba lampak amada football sanaki madugi matung makong makhut chamthongnaba Thoubal Turel da kumthaki maduda wangthoina tonglakpa sandal adu Turel da tasinkhibadagi madu khunnaba honabada wangthoi asi leiraidagi nantharaga Turel da tasinkhibani wangthoi ising da hek tasinkibaga mahakbu kanbinaba laubagi moongda ising manungdagi khut thangalamki hairi mahakna ising da lupkhiba aduda mamanaba sing adu pakhatpadagi laubagi mahutta tumina laishilaga mayumda hanaki kaina thangda numit taraba matung wangthoi yumda hanjilaktre haina thinarakpada Thoubal Turel da lupkhre haiba wafam mamanaba sing aduna haidorakpadagi khanglakkibani hairi wangthoi Turel da lupkhre haibagi pau hek phangbaga laikai miyamna Turel da kumduna thibagi thabak chathaki State Disaster Response Force SDRF ki team sing su mafam aduda laktuna wangthoi thibada saruyaki ngarang numidang athengba fagbada wangthoi thiba phangide adubo ngasi ayuk makhatana thiraba matung ayuk pung 13 ga minute 10 rom tarakpa duaida wangthoi gi Thawai Yaodraba Hakchang adu mahakna lupkhiba Thoubal Turel gi Kiyam Siphai Heibong Leirak mapadagi irap laptana phangba ngamkhibani hairi